Smile Trend ki kunmanga SUBA anniversary ga mari LEINANA Shija Hospitals and Research Institute na Smile Trend ga KHUTSHAMNARAGA ngarang NUMIDANG Shija Hospital Amasung Kangla Forta Higok Machu ki Mei Thankhre Shija Hospital and Research Institute na thadorakpa cherwala mana hai Thauramasina Malim Sin Matungna Cleft Lip Amadi Fallet ki Matang de awareness piri Smile Trend na Malim gi oina sahi asip hawada cleft surgery million ani hena tawkhre masigi manungda laktare romdi India da oiri Shija Hospital na su surgery listing mari ga chatruk maniputara rom mai pakna pangthoktuna achauba mafam ama kan bangamle Smile Trend gi khuthang da hospital asita Shija cleft project asi kumja listing ani taruk ki June 13 da launch tawkhibani Project asigi makhada tha ahumdagi tha taramari phawbugi manungda leiriba angangsingda lemna cleft palate ki corrective surgery ki khudong chaba piduna lakli masigi mathakta project asna lemna layengba laifam chafam chathok jasin space amasung rehabilitation gi khudong chaba su piri Higok Hospital asida Smile Trend ga partner oiba surgeon ahum haibadi Professor Gururibam Delemani Sharma Dr. Palin Khundongbam amadi Dr. Nabakishore Haubizam Laili hainasu cherolasna makhatana phongdorakli